Lakhipur Online Puthok-saba July ki tang taruk Ningthau Kaba Numit ki Khomjinba Pao tabirase. Ahanbada Maroi Pao Lakhipuronline Manipuri Colony ki Mahiroi Singbu Ikai Khumnakre MP Porimal Suklabetana Auditorium ki boundary ki wall amasung washroom sargani hairamle. Laren Lakpam Champalana Iba Mitei Me ki Mapilairik Fongkre Manipuri Sahitya Parisara Assam Lakhipur District Committee ki apun mabipam pangthokre loan amasung mahimasingi pibam phagatna baware plokre South Hailakandi ex Servicemen Association na Mahiroi Singbai kai khumna bagalina na pungning thawat amasung FIFA World Cup ta Norway quarter final da khong thangjin khre Hauzik mapungoi papau tabirase Lising aniga kunmanga kuntaruk academic session gi manungda high school amasung higher secondary parikha da mai paklakraba Lakhipuronline Manipuri colony gi mahiroi singbu ikai khumnaba utpagi thoroma mangarang nongmaijing numit July ki tang manga Bir Tikendrajit Memorial Auditorium Sonai da pangthokre Thauramda H Nibedita na taramna upagi warol thambeki Bir Tikendrajit Memorial Auditorium Committee Sonai gi President H Nirendrana mipam poiduna pangthokkiba thauramda Silchar constituency gi MP Sri Porimal Suklabaitana chief guest oina saruk yabiki aduga Fisheries Department ki retired Deputy Director H Singhajit GC University Silchar gi Manipuri Masangi retired Professor K Noyanchan Sonai Municipal Board ki representative Sobinoy Das Silchar Municipal Board ki Ward Member 3 ki Commissioner Deepu Kumar Das Social Worker Y Menjor Sonai Divisional Mairapaibi Committee ki Secretary Y Ibemlei amasung Lakhipuronline Mairapaibi Loop Sonai gi President H Ibemsana Guest of Honor oina dais taphamki Thauronga mari leinana MP Porimal Suklabaida H Singhajit K Noyanchan amasung Deepu Kumar Das na chingba miyoi singna wangangki Thauramda wanganglabduna Silchar gi MP Porimal Suklabaidana mahaki maigi dagi auditorium asigi boundary wall amasung nupi singi tamak tonganba washroom ama sanabagi mahakna thajaba piramki Thauramda SSLC da maipaklakraba Chitra Singha L Sapna KH Anush Kumar amasung K Sanatombi boi kai khumnaki aduga higher secondary gi oina K Neha T Aliza amasung Rohit Singhabo ikai khumnaki Thauramgi manung channa career counseling gi tharom masu pangthoki Masida Sonajupati Singha Manipuri High School ki Oja N Dhiren amasung K Kiran Singhana counseling piki T Nabakumar na miyam da thagatwai phongdokki bagaloinana tharomadu maipakna loisinki Thauramda Kasar Joragul ki Manipuri Cultural Art and Research Center Assam na sinlangduna nat ki oiba tharoma masu miyam da khudol tamki Thauramda Bir Tikendrajit Auditorium Construction Committee ki Oinam Nilu amasung Haurongbam Pulachana na chingba members sing nasu achouba thodang lobiki Manipuri Sahitya Parisara Assam na sinduna Lare Lakpam Champalal na iba Mitei Me ki Mapilarik hai na mingthonba larikama Silchar da leiba Parisat ki marusang lenda ngarang fongkre Thoromadu Manipuri Sahitya Parisara Assam ki General Secretary Maisnam Ninghai Bana conduct tobiki Mayengbam ngobana Thoromadu da saruk yakiba singbu taram na okki Thoromgi nunggi oiba warol na Dr. Maisnam Ninghai Bana thamki amadi Manipuri Sahitya Parisara Assam Baskandi Masage Secretary Manikumar Naurem Chana Larik atugi masak takpiki Larik phongbagi thoromaduda Manipuri Sahitya Parisara Assam ki President Dr. Puri Sabam Biramani na mipamapu New Delhi ki Manipuri Language Advisory Board ki member Dr. KN Chana mithunglen amasung Manipuri Sahitya Parisara Assam CDC ki Academic Resource Subcommittee ki Chairman Dr. Soibam Haridas na
ikai khamnajaba mithung oina thoromaduda sarukjaki aroibada Manipuri Sahitya Parishad Assam gi secretary Konsam Robindrona thagatwa haipiduna thoromadu chinglemna loisinki अखोई मयक से कनागुमना यामने लुइयेन है अदो मसे वखन नने मिये बसे वखल की मतुंग ने चली को लुइयेन खली दी लुरे लारे खली दी लारे सनिंग दो बफम दो सत्ते सनिंग वो बफम ददी मी हंगोन हाय मसे चले बको से वखन मतुंग ने कुदा मोइना अखोई ना लुरे है ना खली बा चाइनीज कोरियन अरबिक लुरे है इसे मसीदा खुलोइदना इबो कांगू मैम लेरेबा दैट मींस अनु लुइन हाबे जातेबा नेक्स्ट इंग्लिश में एकता सपा में एक हाइबो लेरे अदगी अखोगी कर्सिव और ताना में एक हाइबो लेरे अनिमकी हमको स्मॉल एंड कैपिटल है अदोदी 26 into 4 104 थोयेबा 104 में इंग्लिश जिंबा पुलिस इंग्लिश तंबा मतंबा द अखोई की नमयक तरा निपान अमने मापन अमने लोमथरकवा अदुदगी मापन लोनसु अमने निपान लोनसु अमने सेटअप निपान अमने पुन में निफु मरी खना होई तमदुस अद इंग्लिश की चांग मरी दो हई नमगा निफु मरी तंब कदवे ngmoiduna ko hek uda mo do da koi sum first glance ta ki bam phawbana ado kaisonate mas practice tor de sungame adugi example in a picture is ani textbook ta di haiba kok na sapna ko igedabani haiba wafam se jaude samna aikoi gi nanti so igedabani es igedabani haiba wafam se jaude madam madon automatically class ta di larik textbook tu di haiba po se jaude bani na angang dona oja dona takwi de su angang don lai ta mayun chat khraga mama pana hanggo og larik tu tak pangamo kari haina pa du no khangoi haiba du gi wakhalon da aikoi na थमजा अदु वखलों से थमजरगा हाइबो पोसे तौदबा जादी हाइना तौखिबनी ममांगदा लाइक मयाम खोंगनाग्रे अतोपा तो मिलाना सु खोंगी अदुबु गार्जियन सिंग मखुद जौगिब्रा जौदबरा हाइबदुगी सिंगनबो लेबदेगे खोइना असिगी लारिक से पाइखचगिबनी जुलाई की तांग मंगा ngarang nongmaijing numit ki nungthil gi pungmari taba matamda kasar Lakhipur ki konjang lekai da leiba Manipuri guest house ta Manipuri Sahitya Parishad Assam Lakhipur District Committee amasung masigi manung chana leiba branch singi apunba mifam ama pangthokre Parishad ki Lakhipur District Committee ki president Laisungmam Robindro na mifam apoiduna pangthokiba mifam aduda Lakhipur District Committee ki treasurer amasung AP president oinam piramanina athoiba mitunglen oina sarukjaki Lakhipur District Committee ki Secretary Ingudam Nilbirna Miyambu Taramno Kibagaloinana Haukibu Jungi Kuntareta Parishad ki Central Committee amasung masigi makhada leiba District Committee amasung Branch Committee singi pangthokiba mifam gi matangda marik chungna paudamki mifam asida maroiba warep kharasu lauki ahanba warep oina Lakhipur District Committee gi makhada leiriba District amasung Branch Committee singna khongolaba life member amasung donor member singi sanpham sing Central Committee da sinaba anisuba warep oina Lakhipur District Committee gi manung chana leiriba branch singi account lakliba July thagi 18 gi manung da hangna ba haiki amasung masida District Committee na mateng pangani haina warep lauki ahum suba warep oina Lakhipur District Committee gi makhada leiriba Manipuri medium school singi phibam phaganaba lakliba July gi 18 nongmaijing nimita District Committee ga loinana Branch Committee sing school gi oja makok sing amasung atai akhanga hi oja kaya yauna konjang lekai da leiba Manipuri guest house da ayuki pungtara da khanane nabagi mifam pangthoknaba warep lauki masigi sumathakta Manipuri lonbu Assam sarkar na district mari da associate official language oina gazette notification thokrabagi matung thabak oina chana hanabagi damak Lakhipur District Committee na makhagi branch committee singa loinana central committee ga punbo oina taksin minaba haina warep lauki loinana Lakhipur District ki makhada leiba Sahitya Parishad ki anoba masa khara semgatpaga loinana cultural workshop pung isai jagoi amasung sahitya gi obe tharom sing pangthokpada central committee dagi sel gi mateng pibina ba haijakre haina Manipuri Sahitya Parishad Assam Lakhipur District Committee ki secretary Ingudam Nilbirna pautam lakli Khanghan jaba ma Lakhipur gi manung chenbada Sribar Siptila maning lekai da yum yauna
lam ama yongadori Silchar Lakhipur National Highway lambi dagi meter chamarom tamak changsilaka leiriba kiar makhai amarom gi lamda ka ahum gi bathroom attach oiba isingi connection leiraba Assam type ki yumni pambi bamyo isingna athuba matamda Lechia Gao Bakrapara Guwahati da leiriba Thokchom Kausini Singha ki mobile number 9401724819 natraga 8011670037 number asida pau phobi number khanganjari South Hailakandi ex Servicemen Association asinduna hauki bathangja numit Jaribon Kala Academy Hall Madari Parda Mahiroi Singbai Kai Kumnaba Kaloinana Pungning Thawat Kre Handaki Chahida SSLC amasung Higher Secondary Parikhada Sada Marfu Fangduna Mai Paklakraba Mahiroi Kunipanbu Lengjan Fee Certificate Amadi Selgi Tengmang Piki Selgi Manasing Adu Retired Colonel BB Singha Masung Sanasam Abhinoy Anina Tengmang Birakibani Haire Association ki President S Kishore Kumar Nami Pamapoduna Pangthoki Batoromaduda Manipuri Sahitya Parishad Assam ki Hanagi President Ngangom Joy Kumar na thoiba mitunglen oina saruk jakhi aduga Jaribon Kala Academy ki President Tingom Benubabu Aiba Oza Subram Sanarai Mitei Higher Secondary School ki Retired Principal Chandrasekhar amasung Luki Advisor T Pakachau amasung S Lakibabuna ikai khonmajaba mithung sing oina dais ki leiting oikhi mithunglen na maira chokotuna thoramadu haudoki athoiba mithunglen ngangom joy kumarna lubasi gi thabak thoram singbu thagat phongdoki bagolena lupa lising tara gi tengbang pikhi lubasi gi VP Kausini Sharmana taram nopagi warol aduga luki secretary S Arunna thagat wai pikhi amasung H Atomba amadi assistant secretary Manilal Singhana tharomasibu mapung phana tengbang khi FIFA World Cup ta Norway quarter final da khongthangjin khre FIFA World Cup lisingani ga kuntaruki round of 16 gi ngasi ahing pung ama makhai da USA gi MetLife Stadium da Brazil amasung Norway sanakhre pre quarter final gi atopa match amadana ngasi ayuk pung ma makhai da gi Mexico gi Estadio Azteca Stadium da Mexico ga England ga sanana bagi sem saramba du Nong chingi phibam na maram oraga pung manga makhai dagi chonthakhraga pung taruk makhai dagi haunana bagi pandam thamkhre ngasi ahing pung ama makhai da sanakiba Brazil amasung Norway gi match aduda Norway na Brazil bu goal ani ama da maithian khre masiga loinana Norway quarter final da khongthangjin khre pawasi iba phawbada nong na maram oraga ngasi ayuk pung taruk makhai dagi haunana bagi pandam thamkhi FIFA World Cup lisingani ga kuntaruki round of 16 da hayeng July gi tang taret ahing pung tarani thoi makhai da Portugal ga Spain ga aduga ayuki pung manga makhai da USA ga Belgium ga aduga hayeng numidang pung mapan makhai da na Switzerland ga Colombia ga sanaragani Lakhipur online channel asibu yengbiriba singna pawasibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pao amukhanna Lakhipuronline Manipuri colony gi mahiroi singbu ikai khumna kre MP Porimal Suklabaitana auditorium gi boundary gi wall amasung washroom sargani hairamle Lare Lakpam Champalana iba mitei me ki mapilairik phongkre Manipuri Sahitya Parishad Assam Lakhipur District Committee ki apun mapipam pangthokre lon amasung mahimasingi phibam phagatana bawari plokre South Hailakandi ex Servicemen Association na mahiroi singboi kai khumna bagaloina na pungning thawat khre amasung FIFA World Cup ta Norway quarter final da khongthangjin khre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare